MLA singi maraktagi akhoi bu center gi luchingba singsina sananing ba mongda sanabase khang mangamdre akhoi manaradi tokthok se haradi tokthok se MLA digi resign tokthok se madu kari reaction la kya hadu yengsi haina phongdok ba MLA yawena hai okay adubo whatever ai madu da meeting du yawru natamina chapsana maduni na haibatu makti haining de adubu mase sumdi chumubo wafam amakak neba adubu magi adubu proposal da MLA amatana kumde support tok de hai adur di wari silu radro aduna last ni koina he isada yamna repentance he pork ba haitare ne koina koigi luching singsi koina electo da koi soi krabra ai miyamgi ihun khangna chatkadoba adugumba miyoising akoina khalaudra haibagi nungai tabudo koide hi phawri machine mase makoina miyamgi ihul sibu uraga chatlagadi hojika ko moi maraktaga maril lebaga yaroktana aikoi na koina sanabadu akoi khang ware ngamdre haidana MLA digi resign tong ne tobungam MLA khare yaroppadane center so nikani adu makhoi dum MLA chingdo Manipur gi hero ju oigane mathangda makhoi na hojusik moi pari se ruling da leiruba kangbu singse mathangda vote kaga dra karoidre jiba makhoi masa mak phawba akiba phawri bane ba mado asiguma film sidadi hero ungani aduga mathangda su soidana baki miyam gi support fangane ra soidana na adugumba maril leiba luchingba sing yaroktabna ngasi aikhoida ninghanlaba Saturn as my sum to wish that Koya Sumi Aleko. A quantity Kari Hironi, Kodi Luching Sunate representative su Natti, Makoigum active or Sigi Sigi politics da Yaw Mission Natavanina. A quantity Hibangam Dreba. A quick Ibu Lauziri Simangaireva. As Masida Warep Logodoba, Tabak in the Togodoba Missing do. Aduna Toraktravanina. Ngasi miyamna penda base matang kajik phongdongna reise machine ba mase makoida no haitharak tringai da chapchaba phire ama lohu chumgani na khalli aduga maril leiba haibsida apang thongna fudu haibidi nate tawham thokpa area da tawba yai sagi government ama semangam dana leiribasi angto yengsi ba BJP ki MLA kuntrani thoini including kogi cookie gi moi tariat BJP ki MLA yauri aduga cookie gi MLA tara habasida ani na KPA ni cookie People's Alliance ki ani ni aduga amana independent MLA ni makoi se lokthok khaba phawbada makoi se sungaw yawdana makoi support torak tre hayo phawbada leiriba MLA sing do 44 dagi hairiba MLA tara to lokthok ba 34 di adumak lei yes Shengi had them same never. See how the majority Laina government semba Namjadrava, I could losing Basida, I could not Karimu, I get no Hivesine. Yam do it. Hanai Treba Makoigi Oiba, I could not Makoida Sinagiba, I could hug Amasu, Makoi Masagi Hakto, Aduboba, Naksabangam Mingatane. Maduda, I could not Makoidi Kari, Asan over Toduris. Don't I later? Howzik government see Sweden Makidi, BJP, central government Sina, Manipur, Amokana BJP, government number Lahilakwa, Havase, Masimadi, Soidre and Lobiaba. Adu, Karambamatam, I could get a pambamatam do Ogadra, Mugi, a pambamatam do Ogadra, have to Niam Blue City. Santerna, Makoina, Matam Sare, Yarani, Harakanda, Sweden Maki, Sembania, Adubo, Hojikti. Aikoigi MLA aikoigi yam kanadi haining de aikoigi luchingba sing haiba tare ne aikoina makoi bu luchingba ohengiba singdo makoina ka hairuraga lauragadi pangta ka abirak tawja nateba maramdi makoi se sanaba yai haibase center gi leiriba luchingba singsino hana na ugre makoi jidi smai to bu kanguni adana akoi haingi yado bu kanguni marin namta yawja nate aduna Queen Apam with them the Singoni, Palmdraga,
mathangda dissolve tawraga assembly dissolve tawraga hallasu hangini hai adom da lerangane sake jana color romda khui president rule lai rai si tha mari bu su lakadorabani oja sida khui expectation di am tawram bani dubu hai khoina tawruba expectation dugi pura tayona ba makak lakpa hojik pr lakpagi kana ba hai babu no mai kap lepa si khaktane ba sisu makhogi makutta leibani na noi no mai kap kanu haibagi kapak tabgi wa khaktane ba oja Hemchandra masida hachangsal iba popular government ki movement nama changjalaktana akhogi anoba government nama sembagi changchal iba khongjang simabudi masisu positive oiba khongthang amani haiba makti yai adumakpu makhoi nifuga marina sign tawraba phawbada hairiba ngasai article 163 gi matung ina haikoi Mr. X Y Z akoi sida leijare haidana claim tawba ngamdabase oja Hemchandra masi oja Hemchandra gi mot masi kari na oiba yai kamaina thambini oja Hemchandra gi mot BJP na haije BJP si yam discipline level party ni ana makhoi gi luching basing adagi state ki ama ma leiriba mayam se center gi luching basing na ma wa lu ka haraga adumba misida he oihan bagi chanabi ma makhoi da lei ada asom dagi khoi gi MLA sing sina makhoi gi leader ne na ama khak khoi appoint tawre ma si chief minister oihan biro ina haibada center na tasin na roidaw asigumba phibam mayam si leibana maram morakanda akhoi swagi MLA singsina suonga leiba haitare masagi government si yam semningba semninga su asomdagi ingit si amta phangdabana maram morakanda semngamdabagi phibam si leibani na hainingi adum akoina ure handak se PR leibada akoina kana ba ngasai anchor na haibado nomi kap lepa sidi PR leitring edigi lepe handaki sahi sigi January ama degina tar phabugi swai sida sana sabi yangang pukpi songi akan balan pham ma haitare pawmi yauna mi myam sokiba security person sokiba as dugi duda sana sabi amusung yangang pukpi uyuk sing se security force na occupied hek taugiba nimitudagi nongmai kapasi lepkrabane udagi masi pawse nongmai makhol si tadana lai masidi PR leibana nongmai makhol tadabududi natte hainingi hanadagi hona nongmai makhol sidi leitre haina adum lawba yare masi masai haigibagumna masagi Manipur da thogriba lansi proxy ni haibagi mawongama sum leiba sum yan so adum haiba aduna hairiba mafam nongmai kapsila I attack sathar I hairiba mafam sing se kaisu yam banate masi tap tap pai bada adum mirang se adum niam bia wa phone ni adubu sungem nemandana sahi ani sang la sahi ani gi matam se hawin likirine adun masi yenguragadi miyam da pen da se yam hengat pasi masinani PR la kan da masi yam thu na sort tawraga miyam gi apam si fangadra haina miyamna hainagi bani sidi ngasigi lengak si leibagi mahutta PR leibana phare PR oina lehen biro oina hagi basi mudane PR se leiraba matung si sida tha mari su la kadore masida masi pawbuda improvement si leibu ude haidare hanagi phibam dagi ihong hong deba subject national highway sing free movement yadri even Amichana akogi March Nipandagi as masi the free movement yahalani kaina yahaladuni and yamnaga manako hairuraga mi khara khama thingnaga upai leitadana dum toki hajukshu adugi film dum samanana leiri masida sigi marak sisida akogi MLA mayam si miyamgi pressure lakani haibagi akiba musu makoida leiyeboko pension ma makoida miyamna kari hairakadagi makoida oina onjela kadra haibagi akiba se makoida sudlei madunu maram morkanda makoisu kitang manana bo honabagi machat ama akoina ubo phangi akoigi haukiba numit kharani asida haitare kri ising ichau leiringai marak adagi adugi mamang swaidagi hona moji government se semduri ne na yam kana honai yam male
adagi MLA nipu marina government se semna ready the leire adna muksu governor mu unai adagi madugi me kuntra ma thoida amuk kogi BJP president sarda unai adagi me kuntra da amuk BJP singse mukoi gi oiba meeting ama pangthok duna mukoi se kogi government se semna warepsi all the lowi adubu mukoi gi oiba luchingba ama mukoi masana laptop saraga haibu luchingba sina aikogi chief minister oirgani maramaduna government se koi semagi haina governor da state claim chi toba hojuk phobngam driba adudani ngasagi haigibdo center da moi yam discipline leibani kana haijabagi mawongdu effect su malhangum ju toba singna hairagadi moise center na manipur da popular government ama lehenba matam sadri haina lowba gumba adumaina ui haitare ko madugi mamine ko noji uri se somdi yang kanna chungro phandro honarasu kai mai electricity ko masi hajiki center gi decision du leita buduna neba adu leiradi adum nahana government ma dum semaga adum lehen basu yarabani adubu madu somdigi ingit to phangda bai tare sagi moigi prabhu hoigi thaujar do phangdabana maram or kanda ngasi bhawa government se semangamde semba gi wafam hairagadi makoida sirangnabagi masing dudi hendokna leire adu semba ngamdri basidi asomda center gi ingit to leitabagi neba aduna makoina center na haitare center na manipur da government ama lehenba yare haina kogi ningakpa matam haitare ado hujiksi ngasai kainona haibigi dumaina manipur da government ama semba yabagi matam do yaudri haina center na loba mali hairisa madugi wong du da dum leyeba aduna moina hek semage na ningakpa nimitadi kanano xyz ama kudomi thalong thilga nang oiroina haigeduni madusu moina pamduise ngasai moina haib yam ingroba yam loyal loiba haitare kitang phajaba londa da hairaga yam loyal loiba phamu hairaga phangbadoba lepu hairaga lepadoba hippu hairaga su hippadoba adugumba luchingba ama soidaramaki hapakani na khalli adu madugumba haim ga yagadaba luchingmadu thidokpa wabagira simasu hangbiyari pore ko adugumba luchingmadu kitang maril leiba maka oisiladi maril leiba kitang haising haitare ne adugumba MLA managa chief minister oikhalla adi moina haib si yaraktragadi yamna makoida numaitaba ma leigeduineba hanigi dumaina kogi phang lepu in yagadobusi madu thibada matam kitang changbra natragana manipur da kogi government se lehenbada matam sadri haibra matam sadabagi hairadi hojikse sum yengbada miyamna pendabagi haibani ko adubu matam sabadi khara walibra haibsineba maramdi chingam sung tampaki marakta aniji partitions yam chawna leireba mukhanabasi hojikse loidri haiganeba haidi kogi cookie people singi music bhaga lakpungamdri aduga mitei singsu tampakta gi hendopngamdri masinu maram orkanda manipur santi leire santi hanjile haibadi yadri adegi IDP singse masa masa gi mayumda leiningi adubu upai lite ang ngasi phawbada mo yam wana leiribani and asigumba pyamse loisindringaida government ama semaga adugi government duna loishingani haibasisu center na mission uramgudaba mande aduna sigi phibam sida yagiroi haibagi ingit ama leibra maduna maram orkanda government se semhandabra natragana hauji haigiba mukhoina haiba yagadaba luchingbudu thidokpada matam khara changbra ani simbakta amadi oirena khalli anbaransu smaitam sang okay thank you very much thagachari ai makhat thajaboina khoigi oja sujata da lakjage ai oja Hemchandra dang lakjage oja Hemchandra hajikse anauba government ama formation tawbagi wari si lairi adumakpu oja Hemchandra gi mota lairiba akhoigi hajiki situation sida akhoigi leader amasu claim tawba ngamdabana maram oirakanda akhoigi hajik anauba new government ama formation tawrakani haibagi thajabadi oja Hemchandra laibibra kamai tawi oja Hemchandra gi mot amtang thamyu soidana makidi government se halakigani
halakpadu karam matamdano haibadu lubagi wane mayamna hai leadership crisis lay leadership mui marakta repthok bangamdre khan bangamdre kaina hai ada aigi perception dadi leadership crisis sulai lete moi masana so dum haijabane bisidi center na khudum bi thilakpa hapak komi do moi yani na haijabane sidabu kamaina leadership crisis no ada hana biren February mapanda pham thadoe adugi madungda nimit humni marini do sambit patra laga masida luching base point of togduine na somda game mathang amadam chali amadam unai tawhida drama ama sanagi bogo drama aduda manasu kanam tabu leader ni haina puthokpan ngamde aduga aikoigi leiriba ibung ibima mayam sigi mraktagi su mugi consensus oiba leader do puthokpa ngamde ba haidi ma ohelo ja haiba ngamde haibani da mugogi mrakta oi ningthau oiba si pamoi da leite dana ko adugum bagi amasu leibra adubu munna yengsil kandadi leadership crisis suklai leite haibasine aduna sidi center na seman giro ye haidana seman dabani adubu seman lage haiba mikup tu dati no ma khangde toyata ekta matam amate semak pa yae ma adubu hajung makidi mit ushin bada matam du makti haiba ngangmadaba mande ngamde aduga sisida kogi MLA mayam sina se chongdra phandana amadam unai koi adu mi adu leire adu yanare eng tawrisidi sidi sum miyam na makoi do onjil laktana boko miyam gi asaw bose makoi da haitaraktana ba sanaba drama ne lowi aduga makoina center gi luching ba singsiga mungna bangam bam ta su yaude machine ba yam sathiri di aikoina unofficial oina phangba pawmada handaki kogi ruling gi maikai da leramba MLA sing haitare sigi mathang university MLA sing gi mraktagi aikoi bu center gi luching ba sing sina sananing ba mong da sanabase khang mangamdre aikoi manaradi tokthok se haradi tokthose MLA digi resign tokthok se madda kari reaction la kya habidu yengsi haina phongdok ba MLA yawe na hai okay adubo watiba ai maduda meeting du yawu natamina chapsana maduni na haibudu makti haining de adubu mase sumdi chumubo wafam amakak neba adubu magi aduma proposal da MLA amatana kumde support tok de hai adurdi wari silu radro aduna last ni aikoina he isada yamna repentance he power ba haitare ne aikoina koigi luching singsi aikoina elect to da koi soi krabra ai miyamgi ihun khangna chatkadoba adugumba miyoi aikoina khalaudra haibagi nungai tabudo koide he powerisi machine mase makoina miyamgi ihul sibu uraga chatlagadi hojika ko moi maratga maril leba ka yaroktana aikoi na koina sanabadu aikoi khang ware ngamdre haidana MLA digi resign tongne na tobungam MLA khara yarokpadane center so nikani adu makoi du MLA chingdo Manipur gi hero zu oigane mathangda makoina hojik moi parisi ruling da leiruba kangbu singse mathangda vote kagadra karoidre jiba makoi masa mak phauba akiba phauri bane ba mado asiguma film sidadi hero ongani aduga mathangda su soidana maki miyam gi support fangane ra soidana adugumba maril leiba luchingba sing yaroktabna ngasi aikoida ninghanlaba center na smai chum togu sida koi chum ya lere ko akoi nadi kari hairu ni koi di luching bu sunate representative su natti makoi gumna active oraga sigi politics sida yaw mi ju natabni na akoi nadi haibang amdreba akoi ki ibu lauziri simangai reba ado masida warep logo doba thabak oina togu doba misingdo aduna tawraktrabani na ngasi miyamna penda base matang kajik phongdong la reise machine ba mase makoi da no haitharak tringai da chap chap phire ama lahu chumgani na khalli aduga maril lei ba haibu sida apang thongna fudu haibidi nate tawham thokpa area da tawba yai
sagi government ama siamangam dana lady basi angto yeng si ba BJP ki MLA kuntrani thoini including kogi kuki gi moi tariat BJP ki MLA yauri aduga kuki gi MLA tara basida ani na KPA ni kuki People's Alliance ki ani ni aduga amana independent MLA ni makoi si lokthok khaba phawda makoi si sunyo yawdana makoi support torakte hayo phawda lairiba MLA sing du 44 dagi hairiba MLA tara do lokthoba 34 di adumuk lay yes senge haje dum seme si bawda majority laina government semba ngamjadraba akoi gi luching basida akoi na kari mu haige doino haibasine yam jori ti hanai litreba makoi gi oiba akoi na makoi da sinagi ba akoi gi hak amasu makoi masagi hak to adu bawba ngakchaba ngamdraba mi ngaktane maduda akoi na makoi gi kari asano ba tawduri tawningai leitreba hojik government si soidana makidi BJP central government sina Manipur da amukana BJP gi government nama lahilakwa hairose masimadi soidre haina lobi yaiba adu karamba matam dano akoi gi apamba matam do oigadra mugi apamba matam do oigadra haibdu ni yam luri sidi center na makoina matam sare yarani hairakanda soidana maki semgane adubo hojikti अखोगी MLA अखोगी याम कन्नदी हाइनिंग दे अखोगी लुचिंग बसिंग हाइबा तारेने अखोइना मखोइबु लुचिंग बा ओहेनगी बसिंग दो मखोइना का हाइरुरगा लाउरगदी पंगता का थाबिरक तौजा नतेबा मरमदी मखोइसे सानबा याय हाइबसे सेंटर गी लेरिबा लुचिंग बसिंग सिनो हाना न उरे मखोइसिदी स्माइ तौबु कांगुनी अदना अखोइ हाइंग यादव कांगुनी मरिन नमते यौजा नते अदुना अखोइना अपाम मतमदा सेंगनी पामद्रगा मथंगदा डिजॉल्व तौरगा असेंबली डिजॉल्व तौरगा हल्लसु हनगनी हाय अदोमदा लेरंगने अदोमदा लेरंगने बसे अदुना सीसीदा का मोइना का प्रेशर का पीदना गवर्नर का उनादना अदगी बीजेपी की प्रेसिडेंट सरदा का उनादना गवर्नमेंट सेमदोरे कोई मी असुक लेजे का हाइसिदी होय हाइरबा खितंग का होनबा मलहनबदुदी याम फरे हाइतारेको अदु मधुमकना चपचाबा मही फंगनी हाइबिदुबदी मिट उसिनबदु उदे अदु मखोइना सेंटर की लुचिंग सिंग ताइनबा ngamba मुगनबा ngamba अमतसु यावदबा सिन मरम मरकांदा मणिपुर की गवर्नमेंट से हजु अदगी याम थुना का सेमकनी हाइबसिमदी मिट उसिनबदु उदे अदु मखोइगी होनजमन होनरिबा अदुमक्ति appreciate tawbi hana aisman haijake okay ja dagisu hojikse iching isaugi matang sida topics kabudi mariudi leinadre adubu khoi ichau sida khoi Imphal West ki side pudi khoi isau chi thengnadraga su Imphal East ki khoi Ichel naw yam de awa thengnari oja masida nahana khoina phangba pau gi matungin na tongan ba pau che singda khoi gi thoiba ichau sigi masigi semga chagat na bagi damakta in makogi India lengak na karor chamri ga humpu thadar pasi lut taw re habasu jatongan ba pau che da yauri ko masigi inquiry su tawni haidana sigi matang da di akoi river bank ki matang masida contractor sing na sen kaino ngasagi thabak si changsalurga pending leba lotion da bagi achau issue masu duma handa ki sing chau si da pukhatna rei sigi matang da di ozagi ba motse kitang thambiro moza masida nungai ri se ko mani khoi gi missing haitare aristocrat adagi bureaucrat officer sing adagi khoi gi minister sing MLA sing masai ge kai thare ki ba senpham du mamang sahida saw ki ichau du gi madugi sengbat sakat pa haitare na ko adu makki forward lusindana men mam ta dana lari marak sida amuka ising sing choksil ine ba koi se mamangi sahida su koi dum yengsi mamang sahida Imphal East na hana sopane yes ado Imphal West ti hojojung makki ni ti soktri adu bu section badi phai hana tu no unu ku na tu na hi da na ama haina bam su leibani ado mamang da su adu mak chap sana Imphal East yang kai na chaw matung da Imphal West mo takat na mo saw gi ado Manipur da ising ichaw je sidi nung chu gi da ikang gumba leirga di hangdre ko adu na tabada di
sahi kudingi sing ichau gi problem simade koi mayok naragani haibsimade koi khangin chummi aduga miyan su madugi damukta isha isha na section jaba mathok tare government ngaktana semakani torkani haibsimasu koi kitang khandokpa matam wari haidi hojik asa tawningai leitabase sumaina mathang sei chu dum oibe yaebako mase koina hekta hajin manate masi data sing si yang kandani hojik deriba koi Manipur tampak phang jiliba turil sing asigi catchment area sing sita u leitre aduna maram orakanda nong si kitang tarak paga sagi flow ji kanna ta pulabeda center pagi phiwa ma leireba masina aikoida sahi kudimaki ichau si mayuk naragani haibase sungso isoidraba makhakne masigi damata sem sagadongneba gamena su ngayaki oiba measures lokotpagi mhut long term policy semaga lokotpa chummeba turil khongban singsida koina sajiliba structure mayam sing dagi maruina lam khopchil laga haitari nako tawshiliba adu ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔ ꯂꯥꯛꯏꯁꯤꯗꯤ ꯏꯁꯤꯡ ꯆꯥꯎꯔꯦ ꯏꯁꯤꯡ ꯆꯥꯎꯗꯣꯔꯦ ꯀꯥꯟꯗ ꯏꯁꯤꯡꯁꯤ ꯋꯥꯡꯈꯠꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯑꯃꯅꯤꯒ ꯄꯨꯔꯒ ꯏꯁꯤꯡ ꯈꯔ ꯌꯨꯔꯛꯀꯗꯧꯕ ꯃꯄꯥꯁꯤꯗ ꯍꯩꯖꯤꯜꯂꯒ ꯐꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝꯗꯨꯅꯦꯕ ꯑꯗꯨꯝ ꯂꯥꯛꯏꯁꯦ ꯏꯁꯤꯡꯁꯦ ꯅꯣꯡꯖꯨ ꯊꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯁꯤ ꯇꯦꯡꯊꯣꯛꯑꯒ ꯅꯤꯡꯊꯤꯖꯅ ꯃꯥꯒꯤ water flows in kinabagi sigi kenosi same day ba ngaki oina torelgi torban sing sida leibak paisilani semani adi si yengbiro impal toren si yengbiro impal toren sina mi lainari ba khundari ba khun sing sigi mathakta magi torban si leigreba masidagi kairaga tarak pa kandadi masana khundudi pungtaw taw tabne ba masi long term oina toren khonung si same amat rad lairi ba maduna tadana ngahaki oba measures ida koina turien torban ista nung khara laiba khara hajil laga same sinadi adudi kyam kuini khara kanba sidabu kitang hanthari me cloud burst kaina khogi sahi imda tagadabu nong du nimit mangani da natraga haptam da pulap tasin bagi chang da tasil lagadi sidi egana sathiba phibam mayuk na neba hadaki nong du su yam kana su di nateba di sule leptana su gi badunu maram morkanda singje chaw ineba masi bhawda sathiba ichaw mayuk nari neba ado by chance cloud burst ki problem che khoida laktar gadi misi bina yam sathina tho ne basi aduna masi long term policy oina turil khongnung singse nuti janam teng thokpa ma mathau tariba tungde na hoji khoina urisi yengbiro turil gi manung si sida playground adum sajilaga dum lerumgani masi adugi sajiliba saruk sing adu kotho aga turil khongnung ohelabadi madugi lakadaba isingi volume du khara makaidi hena chengiba yaneba aduna tadana ꯑꯩꯈꯣꯏꯒꯤ ꯗꯤ ꯂꯩꯔꯥꯏꯗꯨꯗ ꯈꯔ ꯁꯦꯝꯃꯒ ꯂꯩꯔꯦꯕ ꯃꯁꯤꯅꯗꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯗꯧꯕ ꯏꯁꯤꯡ ꯏꯆꯥꯎꯁꯤꯡꯁꯦ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯋꯥꯐꯝꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯅ sigi tampak phawna cheli kilometer kya sangmano haibdu mukhoina estimate ma patho matungda turil khongnung singji ningthi jana manungda hajiliba pasiliba laibak singji ningthina lauthoga tawthoga yamna long term oina semba ma mathau tai ngaihaki oina hoi sing jok thuobnina adugi chana thaknaba pot pibida penba penda mayam laineba ko aduna makhalam oirakanda masigi se ising ichause mayokna basi kharam khai hanthana bi damakta long term policy ma semaga turil khonung singji ningthina tengthokpa paisiliba hajiliba lebak mayam singji singdokpa ma mathau tariba aduga lairai thonba turien torbanda lebak khara hajin banadi masi laksinba suangam roi aduna munamakse ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛꯀ ꯂꯥꯛꯏꯅꯦꯕꯁꯦ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕ ꯃꯤꯠꯌꯦꯡ ꯁꯥꯟꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯈꯥꯗ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯗꯨ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤ ꯃꯗꯨ ꯑꯁꯥ ꯇꯧꯔꯤ ꯃꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯔ ꯃꯈꯩꯗꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯃ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗ asa tong minasina seman hai tare. Okay, thank you very much.